मनung mapangi tainafam thongjinda amam angan sinaba sandhya matamda khutlai amatta sijanadana masagi khujinna laimai amadi ahangba atiya sunattaba phaibak thakta lanbiki mapung oina chatnariba tha taranithoi asi hiranyakasipu gi damaktadi mabu kanbiba matamni Hindu Jyotish ki matung inna chahi aniga tha taretaki chahi ahum phawbagi manungda lakpa malamas adhikamas natraga purushottama mas haina khangnaba ahenba tha handak chahi lising ani kunga taruk sida inga tha anirak panduna ahanba inga tha me gi tarik taraga taretagi jun gi tarik taraga manga phawbagi manungda oiri malamas ki maramda tawhaiba amadi tawhaidaba sing toina hangbirakpa singi paukhum oina miyamda khajiktang oirabasu kananaba video asi thagatchabani Hindu Panjika induna chatliba khudingda yauhanbiduna singnaba kaya sing koknaba video asi adomna share soidana tawbiyu malamas karino haibasi Jyotish Shastra gi matung inna tentakna thamjari Prithibi amadi numit ka mari lainaba khongsatta lauba chahibu shaura barsha haina kawi masi numit chahumga humphumanga dasmik ani mangana sai hairiba chahi sigi manungda aying asa naiba ritugi khongchat khuding oiri aduga tha amadi Prithibi khakki oiba khongchatna lepa chahibu Chandra Varsha haina kawi masina numit chahumga yankai marina sai masi thana Prithibibu taraga nithoirak koibagi matamni numit ki oiba chahidagi thagi chahisina numit masing taraga mathoi hanthabana chahi ani makhaidagina ahum phawbagi manungda tha amagi matam songthore natraga thagi chahina numit ki chahidagi tha ama ngankhatkhi masi correction tawdragadi yening tha haibadi rituras basantagi kumai yauksang asi kalenda amukta nongju thada amukta koichen chenduna laigani asumna atopa rituga loina na chatminaba maru oiba thoram khudingdasu loina tawrakani masi chumthoknabagidamak chahi ani tha taretagi chahi ahumgi manungda ahenba tha ama hapsilli masibu malamas haina kawi masi matau karamna amadi kari thagi mapada haplibanu natraga panji singna punna phaminaraga warep lauduna hekta haplibra Jyotish Shastra na takli Sankranti varjito masah sa dimasah sputam bhavet tha amagi manungda numitna rasi hongdaba thadu adhikamasni haibadi numitna rasi amagi manungda lairingaida thasi anirak phangba thadu malamasni numit amadi thagi leiphamgi akaknaba mapa amada thana leiriba nakshatragi maming lauduna tha adugi maming tholi khudam oina purnima numitta thana bisakha nakshatrada leiba thadu baishak haina kawi asumna numitna rasi amada leiringaida thasi ani phangba thaduna masana malamastu kari thada oigani haibasi lepchai panjina lepa natte lam asi khitang technical oibana samna thamjare numit amadi thagi chahi anisi chasinanabagi damak ahenba tha asi haptuna semliba natraga chatnariba calendar luni solar calendar haina kawi malamasna Sankranti paduna lauba haibadi numit ki khongsatta lauduna pangthokpa thorum singdadi karigumba amatada ahomba pidi thagi khongchat singda lauduna thaban jenglaga pangthokpa thorum singdadi malamasna ahomba kara pidi malla haibadi manghangadaba natraga amangba haibani atop arthada adhik haibadi ahenba tha haibadi tha asi 0 man natraga count tawroidaba tha haibasu yai wahan thok asina takli madudi mamang chahi ingada kanagum ama laikidabagi chahi phaba adu ahanba inga asi masing laudaba 0 month oibana lauraroi ani suba inga du da lauduna
फिरोई सोनगनी हाइबनी असुमना सही अमा थिरकपदा मसिंग थादबा थानी ताकपनी थासिमा मांगदुना अफब थबक तौब यादे हाइब नत्ते थागी ओइब थौरमसिंग अमदी नैमितिक ओइब थौरम खुदिंग सोइदना पांगथोकनी खुदम ओइना कनागुंब अमा लैखिदबा थबांद पांगथोकपा थागी ओइब श्राद्धगी मुहुत छिंदुना उत्सव कटपा लेप यादे मासिक श्राद्धगी मनुंगदा अधिक मासगी श्राद्ध याउरी अंगांग पोकपगी थौरम चौउंबा अमदी असी अनागी थौरम पुंबा सोइदना पांगथोकनी हेन मयेक सेंगनबा निर्णय सिंधुदा मलमास्ता तौगदबा अमदी तौरोइदबा थबकसिंग खाइदोक्तुना ताकली न कोरियात मंगल आरंभम मासे मलिम लुचे सती विवाहम उपनयनम च चोड़ाम चैब विशेषतः अनौब थबक हौबा युम संगाबा लुहोंबा चुराकरन लुकुन थांगबन चिंगबा तौबा यादे अदुबु अन्नदान तौबा हरिबु निंगजबा नाम जोब तौजबा अमदी मथक्त पनखिदबा थौरम सिंगी ओइनदी अफबा अमदी अहेनबा फोल सिंग फंगी ताकली कनागुंबना थासिदा मीबु पिज पितक तौदुना हरिबु निंगजरबदी अरान कुबम फंगजै हाइना ताकली पुराण गी मतुंग इन्ना हिरण्यकशिपुना अकनब तपस्या तौदुना भगवान ब्रह्मा गी मफमदगी वरदान खर फंगजखी मदुदी अहानबदा ब्रह्माना सेंबा कांगलुप खाइदुना लैरिबा मी ला याउना जीव अमतगी मखुत्ता सीदबा अनीसुबदा युम अमतगी मनुंगदा नत्रगा अहांगबा मफम अमतदा सीदबा अहुम सुबदा अंगानबा अमदी अमंबा मतम अनिमक्ता सीदबा मरी सुबदा खुटलाई अमतना माबु हाटपा ngamdaba मंगा सुबदा लैमाय अमदी अतिया अनिमक्ता सीदबा अमदी तरुक सुबदा चही अमगी मनुंगदा लैरिबा था 12 गी मनुंगदा सीदबन चिंगबनी अदुबु भगवान विष्णुना था 12 असिदा याउदबा 13 शुभ था मलमास्ता अवतार तौदुना ब्रह्मागी वरदानबु इकाई खुमनबीबग लोइनना हिरण्यकशिपुबु नोंसा अमदी मीगी अपुनब ओइबा अनौब सक्तमना मनुंग मपानगी ताइनफम थोंजिंदा अमम अंगान सिनबा संध्या मतमदा खुटलाई अमत सिजनदना मसागी खुजिन्ना लैमाय अमदी अहांब अतिया सुनत्तबा फैबाग थक्ता लानबीखी मपुंग ओइना चटनरिबा था 12 असि हिरण्यकशिपुगी दमक्तदी माबु कनबीबा मतमनी अदुबु जगत मरोन अहुंगिदी अकीबगी मसकनी 13 शुभ थाबु भगवान पुरुषोत्तमना लौखत्पीदुना जगत्ता अकीब पीरिबा हिरण्यकशिपुबु मांगहनबीदुना भक्त सिंहबु कनबीकी मियोइबगी नुंगदा लैरिबा फत्रबा हिरण्यकशिपुगी मसक ओइरबा नापलबु मांगहनबा ख्वाइदगी मरु ओइबा था अमा हाइबदु अधिक मास असिना ओइरी हाइबदु वारी सिगे लोइनना पुराण सिंहदा ताकली निष्काम ओइबा कर्म खुदिंगमक अमदी अरान खुबमगी माइकैदा चटनिंगबा सिंगी ओइना ख्वाइदगी मरु ओइबा था अमा मलमास असिना ओइरी मरम सिना था सिबु पुरुषोत्तम मास हाइनसु खंगनै